अहानबदा ngasi maroiba pau pizari numenini satharakwa naga singi maru marang hunbagi kumhai luingani Nagaland gi Chief Minister Dr. Nephew Riona sarugyaduna loshin kre Jing tamgi khenaba thinabagi mahutta mamangda laiminarakiba kamanoiba liklam thiminaba fai haina MP Dr. Angomcha Bimol akoijamna hai kre Chief Minister Yumnam Khemchana Sainik School gi fibam yengsin kre Amadi hayengdagi haugadoriba class 11 gi exam da punna mahiroi listing kunthra nithoi ga chanipa nimfu ga taret amadi February 10 ga taret gi haugadoriba class 12 gi exam da punna mahiroi listing kunthra mathoi ga chawnga kunthra exam thagadawi Kurumjari ISTV pau meeting tabri punamakpu taram nokchuri ngasigi maroiba pau sing myam da pizari Ngarang dagi horaga nominini chatharakpa Naga singi maru marang hunbagi kumhai luingai ni ngasi Nagaland gi Chief Minister Dr. Nephew Rio amadi Manipur gi Deputy Chief Minister Lose Dikhona sarugyaduna Ukhrul District Headquarter da loishin kre United Naga Constituency amadi Tangkhul Nagalong na mapungoiba thaudang loduna cultural renaissance haiba thimda pangthokpa thorom aduda tongan ba lamda khundaba Naga singi lusingbi kyasu sarugya ke Kumhai asi mapung oina kum amagi laurok afaba marik chumba mahimarong palhanba ohenbiu haina sembiba mapuda thauniba kumhai ni thauronga mari leinana chief guest oina sarugyakiba Nephew Riona ahal sing asi aikhoigi ahingba library ni nupi singna culture amasung yumngak senana balaibani aduga naha singna madubu khoidoklaga Mathang sahi gi mahai marong hunbagi thaudang khonai asida lauduna lakli kumhai sina ikhoida amatu oiba lausing leiba amadi thaudang lomina bagi paujel piri hairaduna Naga singna sangsiliba khongjang panki amadi ngasigi waroshin lakpagi matang laigani haiki Luinaini is more than just a date of our culture. It is a time of retrospection, a moment between what has been and what is yet to come. It reminds us that before growth begins, there must be a reflection. Before progress, there must be unity. And before abundance, there must be faith. Sarugyakiba Manipur gi Deputy Chief Minister Lose Dikhona NVF na state asida ingtapa amadi tangdu laitaba purakna na bahona duna lakli puari gi tangka kaya da Naga sing khudong thiba amadi singnaba kaya mayak na duna lakhe ngasidi adugumba thodok sing aduna hena mapangal kalhanduna mapung faba furup mama oibungamle makhata na ingtapa amadi tangdu laitaba purakna na bahona bada hena chawba thodang lose haiki The NPF party under the leadership of our Honorable Chief Minister, we have been playing a very important role to bring peace and stability in the state of Manipur. We are the people, the Naga people are the one who is contributing peace and stability in the state. We, Naga people, have fought so much, we struggle so much, and now we have come to a very mature position. We are grateful to our leaders who has led us the framework agreement. This is our target. This is our vision, this is our position. Let us continue to support our position now. We have no other things to do, but this is the only dream and vision that we all should support and pursue. Anobo Manipur Manaba Khunai Semgat Minabada Chingtamgi Khenaba Tinabagi Mahutta Mamang the Laminarakiba Manaba Liglam Thiminaba Fai Haina MP Dr. Angomcha Bimol Akoi Jamna Kaikuda Tinkau Rawang Chaprik Fem Kaikuna Nauna Saba Tinkau Rawang Kalumkai Laisang Sankabagi Tauram da Haikre Tinkau Rawang Chaprik Fem Kaikuna Pangthokpa Thoramaduda MLA Sek Nurul Hashan Yauna Miwikiana Sarugyaki MP Dr. Angomcha Bimol Akoi Jamna Makhatara Dunanga Singmi Tami Haiduna Khenaba Oina Ohalam Libasi Mamangai the Leram Kibanate Kunsuba Sahisa Horokpa British na India Kudum Chalaba Matungda Makogi Langakpa the Nuaina Naba Atopa State Tampaki Lam Chingilam Haina Kaidok Laga Langak Lam Kibadukum na Manipur Su Chingamasung Tam Haina Kaidok Lam Kibani Tampak the Kundaraliba Sidi Hingana Bagilambi Tirakpadagini Mamangai Ching the Tangjarga Hinglakpa Furuf Ngaktani Manipur Ngasi Kunda Laitaraga Hinglibasi Nauna Sanglakpa Singna Aikoi Mayamasi Tugaivani Mina Insilakpa Singasi
ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯥꯁꯤ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯆꯠꯅꯕꯤ ꯀꯔꯤꯅꯣ ꯃꯥꯟꯅꯕꯅ ꯀꯔꯤꯅꯣ ꯃꯥꯟꯅꯕ ꯂꯩꯔꯤꯕꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯀꯔꯝꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯤꯕꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯊꯤꯗꯣꯛꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ ꯈꯛ ꯈꯟꯅꯔꯒ ꯈꯦꯟꯅꯕ ꯁꯣꯏꯈꯤꯕ ꯊꯤꯅꯔꯒ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯈꯤ Chingmi in a Kauriba Kamus in a Tabase, whether it is in Imphal, whether it is in Torbung, or it is in Sugnu, it will be hill area. Angak category manever. Sigi Posi Akui the Ganman Tatan and Lady Masibo. Nasagilangi, Article 371, CDO with the it needs to be amended if you want to change. Category any lady, Sigi so confusion am lady. Mina Butara, the hill area Taharkani, I do need to raise. Kumdara, Sumta Sangar Kanda. Sigi conflicts, I don't know either highs in my take of in his Kikarigi, I couldn't dominate the Manipur Yaroi. Manipur, the Maitais are the backbone, that's true, but Manipur as a body, backbone is not equal to the body. You need eyes, lungs, heart, kidney, everything is required to be a Manipur. So you need all this full play. I say Manipur goes a body or ying at the Matota. Magi backbone way to Yao, Manipur collapse only. That is also true. Magi historical evolution, do whatever. But we need to realize, Maitai also need to realize, Maitai is not equal to Manipur. Maitai is the backbone, but. MLA Sek Nurul Hashanna Kaikhu Kulasi Chahi Chamagayankai Helaba Ariba Kul Ama Oina Kidragaw Assembly Constituency that Lamidarakli Kulasigi Lai Kurumpam Lai Sangamanga State Tamba Ngamba Se Nungaiba Poi Aikoi Manipuri Ama Oina Haukiba Duka Ganglaga Labagi Muhutanga Se Amasung Lakadaba Kalaga Inter Taftana Amana Amagi Mateng Pangminaraga Punna Hingminaba Yaba Manipur Ohenanaba Kantaraga Tabak Toba Tangai Fade Hingminarakani Asoiba de Lagani Asoiba Tinaraga Layravadi Mang Tangna Sangsin Bangamloi Haiki Tungda Tamamaga, Manipur, Sikamaina Toroi Koi Mangam the Chatkane. How Hiba, Todo, what talk sing, Tokaning the singer, the something sing, Agasting Laga, some Nak later Equi, Pin Tinbagum, Kakak Tinbagi Mohota, Afava, Manipurama, Sangat Saganava, Economic Mina Progress Togane, equitable distribution, Tauraga, Equi, inclusive. Development and Kamina Purkani Hybrid Dom the Sanction Minaraga, Afava Rise, Afava Lepak, Afava Kendra, Chokatpa, Manava, Kenava Laitava, Afava Wakan Kanbangamba, Afava Tabakobangamba, Kunayama, Feminasi. Handak Pangthokiba Pariksa Pe Churchada India gi oina mahiroi crore mari sarugyakibagi manungdagi taramanga khangatpada Manipurdagi Sainik School Imphal gi class 10 gi mahiroi cadet memota kaisam kyorokpada Chief Minister Yumnam Khemchana thagatpa phongdokre ngaisi Minister na luchingduna Khura Assembly Constituency gi MLA Laisang Sen Susindro yauna pangaida leiba Sainik School Imphal gi infrastructure singing sinbagi khongchetta mahiroi nupi macha cadet memota kaisambu thagatpa phongdokibani Sainik School Imphal gi maikidagi awara passing Semjinanaba Chief Minister da Paudam Laki, Chief Minister Su Mahakna Hek Ngamakai Atubada Sangbutkani Haibagi Tajaba Piki. Recently, Pariksha mein charcha, more than 4 crore students apply for that. Finally, only 15 boys and girls were selected. So we are proud for Sainik School. Here, Betty, she was selected between that 15. Class 11 exam hayeng February taraga taruktagi hauraga April mari fawa pangthokadoriba asida Arts Mahiroi lising Nipanga Chatu Kahumputara Mathoi Science ta Mahiroi lising Kulhumdoi Chamri Kungamanga Amadi Commerce ta Mahiroi Chatret ke Yankai Mathoi Punna Mahiroi lising Kuntrani Thoi Chanipa Nimfugataretna exam thagadori exam asi Chingamadi Tamda Laiba Punba Institution Chaniga Kuntraga Mari gi Manungda Chingda Marifuni Thoi Amadi Tamda Chamagi Yankai Nithoi nei Class 12 ki exam gi oina lakliba February taraga taretagi hauraga March Loigani exam asida arts ki mahiroi lising taret ka chatu kamar futara taret science ta mahiroi lising kulhumdoi chamaga nimfuga taruk amadi commerce ta mahiroi chatu ka marifu taret punna mahiroi lising kuntra mathoi ga chamga kuntrana manipur gi ching amasung tamda laiba center chamaga tara ka tareta exam thagani exam asina mahiroi singi tungi laiba clef ka dabana exam asibu mapung fana pangthokpada manipur laiba lof khudingmakna tengbang nanaba nolok chari loinungna pangthokadoriba exam asigi yenglaga lamdam asida laiba kanglop khudingmakna ban blockade na chingba makhal amatagi aid apan pibidanaba council gi chairman takhelambam ojitna appeal torakli exam thagadoriba mahiroi singda su paujil pibaga loinana pukningda nungnangba akiba langtaknaba thadokhtona exam asi saruk yaduna tungda tauningba thabak thoram punamak
thungba oirasno haina yaifa paujel pirakli Khamen lok jingon ngak senbagi thodang nongchum khunjana lawfom thui haina forest activist nong thongbam phunin drona nongsum da laiba nongda lairen pakhang ba community hall da pangthokiba umang kanbagi awareness thoram da haikre nongsum village development committee na senba thormadu da sana konungi angom ningthau angom poireiton central forest division dfo bikram suresh nade na chingbasingna sarugyaki nong thongbam phunin drona makhata na darwa resolution number 10A of 20 July 1932-33 gi matung ina reserve forest oina lauthok singi singkhong leiba maitei khul amana khuldagi mile mari gi akoibda leiba khul aduda mamai onsinba chingmai sing sizinaba ngak senba amadi sengotpagi hakpiri resolution asigi matung ina khamelok chingon asi nongsumna ngak senbagi thodang loragani chingon asida sausek hatpa lamai thaba chingleiba kotpa uyanbana chingba athingba thamle haiki Kameroki ring round dagi na tangkon di chingin sai tawa pawa asigi akoi ba chingsang singa se ngasi dagi uwa yanta pa yaroi lamaki sa usik ha pa yaroi lamai thaba yaroi amadi maram cha dang chingnai ba ko thok pa yaroi hari basi nungjim village development committee nungjumna matam punamaki oiduna ngaksaragani senazaragani aduna lairiba timbiriba akoi ko riba kunjasing amadi ba punamangna ngasi aba mikup sidagi nungjum village development committee na sinja langti riba sida cooperation pigiduna mateng pangbiu haina miyang mamak na thamjali Nakal Amaromda Hangang Reserve Forest ki manung dalaiba Hangang Chingjindagi Pangai Gorkha Hand Pump Fawbagi Chingi Sarungak Senanabagi Awareness Pangai Gorkha Kuldalaiba Durga Mandir Community Hall da Pangthokre Thormaduda Central Forest Division gi DFO Bikram Suresh Nade Waiton Gram Panchayat ki Hanagi Pradhan Pukhrambam Surbala Sana Konungi Lanching Purel Athokpam Ozendro Maiti ni Singbasingna Sarugyaki Bikram Suresh Nadena Imphal lagi irablaptana leiba Hangang Reserve Forest asi umang fazana yokpaching oire umang fazana yokhatpa sina maram oraga sa usek marang karaklagani Manipur asi makhal kaya gi sa usek uwa makhal kaya phangbana umang yokhatpagi tangai fadabalai Pangai Gorkha khulna umang yokhatna naba firep tarokpasi yamna nungai ba fawi amadi atai khul singso sigumna firep lohoningi haiki तो इसको और सिटी के काफी करीब है ये रिजर्व फॉरेस्ट और इसके ऊपर सिटी के करीब होने के वजह से देयर इज लॉट ऑफ प्रेशर ऑन दिस रिजर्व फॉरेस्ट काफी इंसिडेंट हमने देखे हैं कि इलीगल हिलर एक्सकवेशन के होते रहते हैं फ्लड का भी इशू है यहाँ पे काफी बड़ा इशू है फ्लड का लेकिन फ्लड के टाइम पे अगर हम लोग ये मिट्टी निकालते रहेंगे तो एक दिन ये पूरा यहाँ का जो फॉरेस्ट है ये खत्म हो जाएगा तो ये हमें कहीं तो ये भी सोचना चाहिए कि ये फॉरेस्ट को भी बचाना है Manipur da thokliba irang asina maram oiduna miyam kham thengna wanaraba matam asida PR government leiroba matungda laingak amuktang semlaklabadi miyamgi awaba kokani khanari ngaida ikhang khangaudana yumnam khemchana chief minister oiduna BJP na luchingba laingak ama lakpaga wasak lowbaga gram panchayat election tawragani loinana lambi thong kaya semlakpa sida nungaiba poi haina wangu laifam community hall da sugnu assembly constituency gi manung chanba gram panchayat marigi miyamna sindrunga se pangthokpa pawgi mifamda wangu dagi sanasam birchandrana Fongdurakli. Mark Namakatana Gram Panchayat election Pangthok Tringai Amadi election notice Tok Tringai Matam Kra Asi Administrative Committee Ama Semgani Haina Thamlakliba Wafamasi Taramna Oi Loinana Administrative Committee Gi Khalakadoriba Members Asi Party Gi Ideology Yengduna Politics Tawduna Miyam Gi Thabak Ningthina Tarokadaba Mihut Khansi Haiki. Khalakadoriba Administrative Committee Gi Members Lairiba Hogi Sakarsina, Aigi Migi, Rasnitigi, Miang Sangdana, Lairiba Party Gi, Ideology Gi Matungina, Hamoy saying that Tabak Tarukadoba, Prajagi Demokta, Katokbangamba, Adugumba Mioising, Halaga, Administrative Committee, Seman Zaningbagi, Apamase, Akuna, Hamzari, Sugunu de Lairiba, GP Mari, High River Pansat Mari Sidagi, Akoga Tadminava, Sugunu Kendagi Mangusu Laiba, Party Sigi, Kuina Dagi Wazaraglava, Party Hotel Tabaku Minariba, Loina, Party Nibu Hidadi, Cat 5 Python and Ladiva, Akoi, me listening Mari Mangase, BJP Party Dagi, Nathaga Talako Yabagi, and Jabo, Lay Hibasa, Hamzari. Abuzam Ivo Pisak Luang na
Sharat Chandra Chattopadhyay gi Varman gi Vati Hindi lyric tagi handokpa Bamo Ningol haina mingthon ba lyric ama Manipur Press Club ta phongkhre Iramdam miyam gi apunba khorjailu potsangbam khunongna sinduna pangthokhiba thoramadu da art and culture gi retired joint director Sapam Vaigya Ima Khol gi president Sagol Sem Bilasani Manipur University ki professor Dr. Toijam Tampha Manipur University ki Manipuri department ki professor Dr. Chirom Rasketansu Sarugyaki Manipur kansi Manipur da tangdu laitana hingse harabadi aikoi ge right card sijinaba haiba mathau tai aikoi bu kanbiga da ba aikoi ge punna chatminaga da basing kanano haiba masak khangdok patai haina minister Govindas Konthojamna phungdokre RSS na mioi bagi yaifana na ba amatu oiba wakalon sagatuna ngasi ningthokong da laiba Sri Sri Radha Mandap ji mandap ta pangthokpa Hindu Sammelan gi thoram da wafumasi phungdokhibani ningthokong Hindu Sammelan na sinduna khonai asigi oiba natta sankritan holi palana chingba kaya ga loina pangthokiba thoramadu khana chawba wangpurel sintha apungba laipung sarat kumuncha archeria kakching tabam brajamani sharma assistant professor mongol nganbi college belorpati prant pradiyam sangprasak su oriba health directorate ayushman bharat digital mission project minister TS Mon Bihari amadi atai RSS ki thaupu kya su sarugya ke minister Govindas Konthojamna makhatana ingtapa state ama ohensi harabadi agi constitution na piba hak adu tanba khaknatana isagi ithodang su khangba mathautai matam adu dada aikhoigi tathina misak amata lairoi tunglam satki damak aikhoigi poram khangna chatnaba honorable matamda prime minister gi wakalon biksit bharat ama soidana oiba ngamgani haiki sabat bahayasi emele na natami yamana nataka sarkar hakka idopya kotoi apoi punna sabina kan sabat kalo adunani apoi pradhan mantri ji Shri Narendra Modi ji na haiba sabka साथ सबका विकास सबका विश्वास सबका प्रयास है मसे apoi punsi lag angat toi bawa kalo da chani na ba kan khadar shanti leiba sakatwa leiba na ko soina ko Cycle Assembly Constituency ki manung laiba Thangjing Bukpi village tangase Naga Furup ki kumhai luingai ni festival pangthokre thoramadu da lamla Assembly Constituency ki MLA ke Chibomcha Sarugya ki bakal loinana Thangjing Pokpi village ki headman Wungsing Pem Jajo na chingba singna marweba mioi sing oina Sarugya ki kes Ibomchana lamlai amadi Andro Assembly Constituency fauna ba marweba lambi ama suariba napat palidagi Thaubal dam takiba lambi se chemna ba lupa crore nimfuguni pan sanction tawduna tender loire amadi work order supire saliba thasi dagi lambi semba hauraga thubada loisilagani lambi sedagi fungyar Assembly Constituency su takiba yabana hena sangdokna semna ba Assembly Constituency sigi MLA ga khanaba suleire haiki lamdam asida khunda minuri ba furup khudingmak ichile nauni ngasi senglaba Naga furup ki kumhai kum amagi mahi marong thana na ba yan hana maru hunbagi kumhai asina lamdam asida tangdu laita ba furup masel gi marakta hena nungsina ba purakpa oirishnu haiki apoi ipana ipuna salamba way of life gomoina hingamba way of life to the apoi gi jati sibu khangnabagi tradition culture saksa yuthak koi dress sina simajingsi hadana nakana thamgadabani madu khaktana apoi si karamba jati no haidu idregi mi miyam masa takadoribani adu gumbasing du apoi kaugumsi madu bu yokat bahayse apoi amomam kudingmaki daita lai haidu koi ningsangsi madu gi tawhum thokoi thosingdo koi tawsi Ngasi Manipur State Rural Livelihood Mission ki makhada semgaliba self help group sing punsilaga semba village level federation mapung oina hairok part 1 da laiba Palem Panthau village level federation VLF khusham naduna eco network Manipur ga loinana hairok Wangjing river part 1 gi area sidagi makhatana sit seng bahokre eco network Manipur gi president Sinthangamba Laishram Naturela se yum dagi puthorokpa amora kai sing haitharakpana ka hena mosilaktuna sizinaba yadabagi fibam da lakpa mahik matai chenduna leina kaya sandorakna naba maram padagi Manipur State Rural Livelihood Mission gi makhada semgaliba village level federation mapung oina Palem Panthau VLF na achoba thodang loduna sengbagi thabak asi chathabani miyamna su mateng pangbiu haiki makhatana turel asi sengbagi thabak chathaduna aphaba sizinaba yaba turel ama oina naba aikhoi punna hotna minorasi mi yamsu turel da amorakai miyamna su turel da amorakai langthagumsi yum da mafom chana thamlaga yumthong khudingi khongat palakpada hapagi hainabi thamsi turel sengbadu da sarugya kiba Palem Panthau VLF ki
EC member Pakpi Laishramna Ikode Wakna Kushamnaduna Ngasi Turel gi Ichel Amadi Kongbal Sengdoklibasi Matung Tarakpada Morakai Sing Turelda Langthoklakum Si Haina Miyamda Apil Tauki Hauziki matamda mirol leitabadagi amadi mama ama oina mirolingaida machal suba chinjak sada bagaloina depression anxiety laikibana maram oiraga thorokpa oibra haina khanariba autism haina khangnariba laina makhala sigaloina lairiba angang singu normal oiba angang ama oina na bahona bada achoba thogdang lauriba Little Wings Sagolban Bijoy Govinda Thangapat Mapalgi Marisupa Foundation Day numit ngasi konung mamangta laiba maifada pangthokre Thabak Jinarakpa Madi Miro Laitabana Angang Singda Pirakliba Saithengi Matangda Yumfam Oiba Jago Ishe Kyagaloina Pangthokpa Thoramatuda RPI Thwalegi National General Secretary Amadi Manipur State President Maheswar Thaunaujam ITD Hospital and Sur Hospital gi MS Dr. Somen Kumar Practitioner Clinical Psychologist Department RIMS Pampa Khumukcham Early Interventionist Cum Special Educator District Early Intervention Center Infalis Amade Filmmaker Sanju Basaspati Mayumna Chimbasingna Sarugyaki Thoromadugo Mari Lanena Little Wings ki Director Pinky Thokchomna Mahaki Machadasu Mayam Gamana Daba Kayama Tengnarakpa Autism Asi Ahanba Oina Tarakpa Awareness Yamna Walakpada Awaba Kayama Mayok Naraki Adubu Mahak Masa Nurse Ama Oina Chahi Tara Mangarom Tabak Toraklaba Tungda Hiram Masida Ichagi Damak Honarakpadagi Ichada Ahongba Kaya Lakpadagi Layang Nanaba Tengnarakiba Mayam Dagi Cooperation Galoinana Honglakliba Sibu Kara Honabiu Harakpadagi Amatu Oina Puna Honamirakpadagi Piba Masi Warakpani Adubu Laina Sigi Horokpam Chapchaba Kangbangamdri Maramasina Laina Si Layang Nanaba Awareness Yamna Wali Haiki Asingba adum khoi helping hand hoina parents se lambi sapang khangdna leiba singje aina guide taraga dumaina pubiraga dumaina hauki ba haitare hojikti khoi se teamwork ore hadi Little Wings se Little family na haraga dumaina any angang ga bari leina ba khoti mak ai isa thana ta ba parents adagi khoi staff loineraga makhatan angang singje hojikti awareness se aduki matik am wa le aduna mafam mafam khodi magi hositi oiba angang se dum lei haija tare aduna akhoina ngami gai khoina hek ta ba akhang bagi akhoi teamwork oiraga makhatan akhoi sumana moigi damakta adum ngami makhaidi khoi dum nazagi Lamsang Police Station Konba Imphal Kangchup Lambi gi Haibong Pokpi Mapada accident thokre Hyundai i10 car amadi Hero Pleasure scooter ani thengzinaba aduda Hero Pleasure tongduna lakpa Haibong Pokpi dagi ibungo koba mioi ama kharathina soke haina hakthengna na thengna hoba mioi singna ISTV da phongdoraki Bisnu Naha Youth Federation of Yaripok BYFY na sinduna nomagi oiba counseling program ka motivational talk ama Yaripok ta laiba Bisnu Naha community hall da pangthokre mahirui kayama di mama mapa singna saruk yaduna pangthokiba thoromaduda social scientist Dr. Dhanabir Laishram BYFY ki president Ananda Laishram additional SP Thobal Divya Rajput amadi GP Women's College ki political science ki head of department professor Dr. K Indra Kumar na maruiba musing oina saruk yaki Tharongamari Lenana BYFY gi President Ananda Laishram na Inkalakliba Mahiroi Singh Maruena Chahi Sigi Class 10 amadi 12 exam Thagada Mahiroi Singh Asina Makoigi Mahima Singh Tambada Mapung Changna Amadi Pandam Amagaloina Mahi Tamduna Matik Chaba Tungi Yumbirel Amamam Ohen Bangamnaba Amadi Mama Mapa Oiva Singna Kari Thogdang Loba Tangai Fadege Haibagi Kaminanabagi Pandam da Thauramasi Pangthopani Haiki Rashtriya Swayam Sevak Sangha Oina Mandal Bisnupur Jilla Hindu Sammelan Samiti na Sinduna Rashtriya Swayam Sevak Sangha RSS linkat kiba chahi sama surakpagi Hindu Sammelan Kumon Thoram ngasi Oinam Public Hall da pangthokre Thoramasi ki sarogama oina nat ki oiba jagoi isai kya su utki Thoram aduda Kishan Sangha Manipur Prant ki President N Induboshan All India Radio ge hanagi news spreader Ngangom Anjana amadi Yuva Vikas Society Guwahati ki executive member Deepak Ningombam oina Municipal Council ki chairperson N Sanahal na maruiba muishing oina sarugyaki Thoromadugo Mari Lenana Sanskar Bharti Manipur Prant ki Hanagi Secretary Dr. Thingbaijam Swaran Kumarna Aikoi Masel Magi Furup Chakhunana Bahona Bada Nungsinaba Walai Kanglo Furup Khaidana Amana Amabu Nungsinaba Puraktuna Chaukat Lambida Khong Thangzilasi Ngasigi Shamelanasi Aikoi Amatani Haibagi Pandamda Pangthokpani Haiki
ngasi sikhada forest yokhatpa amadi lamlaki sause kanba haiba wakalonda nongmagi oiba awareness program ama pangthokre ngasi pangthokiba awareness program asida angom ningthau paireiton o khamba maitai o nilechandra yumnamna maroiba musing oina sarugyakhi awareness program asida chief guest oina sarugyakhiba ikai umang kanba amadi mahausa khushemgi khal kahendaba asina natana ayinga sa khonglakliba sidagi kanbangam loi phongdoki lamlaki sause kanbana matamgi thariba mahai marong singda tarakpa tinkang amadi laina singdagi ngakthokpa kharadushu ngamgani maroina chingda langmai thaba masung umain kokthokpa si leblashi haiki Wabagai Higher Secondary School gi full-fledged principal, vice principal, Oza Singh amadi awarapa infrastructure sing menkhatuna mapung faba Higher Secondary School ama ohenbiu haina. School asigi headmaster Laishram Santakumar na fongdurakli ngasi school asigi 2005 metric batch na sinduna school asida pangthokpa reunion gi thoramda sarugyaraduna wafumasi fongdurakibani thoramadu school asigi laikhidraba Oza Singh amasung metric batch asigi laikhidraba singi mafamda minute ani 2 minute leftuna awaba fongdokpa amadi sarugyakiba Oza Singh mafamda achamba khudol posting piduna ikai khumnabashu utki Santakumar na makha taraduna school asi Manipur laingakna higher secondary education gi thakta amuk upgrade tawrakre School asida hauzik mahiroi chahumga yankhairom lai adumakpo full fledged oiba principal amadi vice principal yauna mathau taba infrastructure singdi happiraktabana khudong chadaba kaya ama mayoknari athubada mari leinaba singna awara passing asi mention biu haiki School asi darkar oiba oza sing amadi laibam thokpa sing asi lairagadi school asina puliba wai secondary sina poliba jaga sida haitare chena pele wabugai hyalam kairak lamjau samajina chingbada leiba simayam sida kanaba pigani haiba wakhalonda ekone ngasi sakai maikeda school asiga darkar ba machak sing asi thambiu haina 2005 metric base kanguna sakai mafamda request tawjeri Lampel Patalaiba Manipur Horse Riding and Polo Association gi Lamasi International Polo Tournament sanaba yanabagi thakta semgalagani haina ngarang Manipur gi Chief Minister Yumnam Khemchana fongdokiba wafamadu Manipur Horse Riding and Polo Association asi Minister bu aran balambi amada singsinana ba honabane haina local gi advisor CSB joina fongdorakli Lampel Kuno dalaiba mahaki mayumda pangthokiba pawgi mifam amada wafamasi fongdokladuna mahakna makha taraduna local asi Lampel Pata matam sangna low uraklaba lawmi singi oina registered apex body amani local gi oina punna lairiba lam asi hector taraga mathoini lawfum asigi thangnana lairiba Manipur Horse Riding and Polo Association gi lam adu lamfel part wetland rejuvenation program gi makhada laingakna water body semganana ba lawsin khibadagi Manipur Horse Riding and Polo Association local gi lawfum singda mitaba horaktuna lawmi singna law uriba lawfum asibu polo gi sanabung onthokna ba khotnari hauzik local gi lawmi singna law uriba mafum asi lawmi singna lam khopchilaga law ubunate mafum asigi chapchaba pata document pumnamak local gi mingdalai lawfum sing asigi tax sahi khudingi local na land revenue da kari lawfum asigi asengba legal owner na kanano aduga land mafia na kanano haiba ground reality punamak asi Manipur gi Chief Minister na thidokpiraba matungda thabak paikhatpiu haiki Samain tawna sabum kalai belamje akhoi uno na phana toisele masi investigate abuyo aduga police singasu akhoi na icham chana humble complainant tawbuda prima facie lairadi action lokatpiu natragadi sarkar sina law and order hanjaninge haibagi machinda ngangwani logani thabak oina complaint singdo lokatpiu FIR panbiu achau pisak nai dabida tawhum thokpa lo ikai khuna boina tawiu na hargai thamjage Inad Yokhat Paluptin Iol Manipurga Wangwe Assembly Constituency gi khul taraga manga gi club Luf Nimfuga manga maira paibe Nupi Luf Nimfu Lai Committee taraga taret amasung laikai gi Singlup Singapore na khusam naraga Wangwe da leiba lining thau sana mahi laibung gi lampakta maitai nat ki thauram singda kai tharakli ba machat sing thingnana bagi damak 2024 gi August tarada leibak miyam na lokhiba waref singi khanane na bagi mifom ama pangthokre Iol gi General Secretary M Dhananjoyna khunaya sida pokpadagi siba fawgi thabak thauramda kharaga hena luhongbagi thauramda tangai fadana laishon tinsoing gi thabak thauram khak tawduna sel changhandana pangthok minaba loinana ngasigi mifam aduna warep tare chu lokhibaga loinana sel khwaidagi changdaba luhongba duda manapi shi haina hodoknaki khunai sigi chanabi asi amuktang da loina hongdok pangamdabana tapna hongdok minasi iolna sangsilakliba khongjang asi assembly constituency nimfu surakpa matamdadi miyamgi iho ama laklagani haiki
aduna khunai sida awon ba porokna bhonna bada amuk tang da english itna pulap hongbadi yadabini ne mapam mapam gi ina jo khotpaluti na iol na miyang go loina na sangsel leibi hawase koi kendra ni pu suba matam di soidana miyam ga no bui ho ma laglagani haidana thamjari Imphal West District ke Langthabal Kunja Awang Laikai dagi Sina Laimayum Apokpa Laimayum Sachikumar Sharma Apokpi Bhanumati ngasidagi numit mangani gi manungda KCP PWZ da pau faurok tabatarabadi Sina Laimayum galoinana mama mapa Manipur da chahi manga laiba yahandaba amadi akan besarak pinanabagi thabaksu paikhalakpasu yai hairi lona thinkraba Kanglaipa Communist Party PWZ MC Unification PRO chingkhai nganbagi cherolamana पैसा खर की दमक नुपी ओइबिसिंगी यामना सेक्शन न थमनरिबा मसागी सादोंग बुकरिसु लैतबा मोंगदा लोन अमदि फोंगना योनबद नतना मसक नाइबा मिरो क्यागे इकाई खुमनबा मांगहननबा होनबदा सीना लाइमयुमसो यारोकपासी तसेंगना लाइबक्थिबनी सीना लाइमयुमना मणिपुर लेजिस्लेटिव असेंबली स्पीकर गी इकाई खुमनबा मांगहननबा चथबदन मसक खंगदबा मियोय खरना फारगा हायनबनी हारिबा अमदि महाकना चथरिबा थबकसिंग अदु लुप्त लाक्तुना पाउदमगदबनी हाइरी हौजिक पाउगे मरथन अतेन ब्रेक अमा लौजरी दादा ये मकी गनो अदब थमो सिगी यमसे नेक्स्ट टेम दिना चेक्सन न लाक्सिलगा थमखबनी ने दादा रंगसे जुहार हाबगा अमत कीदरबो असुमना मयामना मचलबो नाक्सन दुगम मसिगी युमसिबु असोयगान पोकदबदगी नेक्स्ट टेम दिना नाक्सेली नेक्स्ट टेम ती जुहार हाबदिंग नाक्तोकना बसेमबनी जर्मन टेक्नोलॉजी सिनबना कंक्रीट कटोकना तिनबा मतमदा कपांग अमुक हेना एंगल अदले नेक्स्ट टीएमटी स्ट्रेंथ इज इन द क्वे होंगलकलिबा पुंसिगी लंबी सिदा अरैबा चाबा याबा मखै सासिनदरी अदुन हिदाक लांथक कयाम चादबा यारक्ते चासिलिबा सिंगदुन अदोमगी लिभरदा कयाम सोखली खंगबिब्रा लिभर नबु सोकलबा चानिंग थकनिंग फाउदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदि कुचु कुमेन सेंगहलक्ति खुदिंगमक सिबु ngakthokke hairabadi जोलिप 100% natural syrup amadi capsule जोलिप 100% natural syrup and capsule मतमगी नुंगसित नुंगसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तना थोहली पुमनमक सिबु खुदक्ता फहनबा ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup ब्रेक मतुंगदा मयाम मुखहना तराम नोकचरी लोने मखाताबा पाउ पिजरी मणिपुर गिंग असि वरिबा फिबम बसिदा मियाम पैसाना लेरगा भोट कागानि खलिबा मिरेबसि शिरुम नारुम तौना हिंगलिबा इरैपाग असि मपुंग फाना हातोक लगे हाइबनि हाइना संजोय अहन थेमनंग असि कुंबे असेंबली कॉन्स्टिट्युएंसी की मनुंग चैनल लेबा पोलिंग स्टेशन नंबर 29/20 इथाई वापोकपीदा पांगथोकपा पोलिंग कमिटी सेंबगी मियाम तिनबा मिफम दा हाइक्रे ngasigi mifam aduda kumbi assembly constituency ki tongan tongan mafum kaya dagi lakiba 2022 gi election da tongan party sing da vote pikiba assembly constituency asi ki masak naiba miyoi kayana lakadoriba 2027 election da sanjoy ahan thembu mai paknana ba saugat piragliba singbu sanjoy ahan themna thagat ba phongloki kanglom chumna miref mikal togduna irepa kalasi haiduna manipur youth league mayol na amadi अखंग है क्या ना नुमित खुदिंगी टीवी अमदी तोंगान तोंगान बा मीडिया प्लेटफॉर्म क्या दा कन्ना अमदी तोइना खन नैनरकपना 2024 गी पार्लियामेंट इलेक्शन दगी होना अनौबा यावल अमा लाक्तबा मतम असिदा ngasi kumbi assembly constituency da miyam gi vote pu paisana legene haiduna miyambu aran bulambi da lamjing nana amadi shell gi langda thonana ba honari ba se irei pak miyambu hena lekha tanana ba thorang bani adugumba mahu pu ba candidate singi chirolda ngasi gi miyamna thajabi kanu haiki Nuti numit kuding TV discussion da akhang ahi singa sel tum tinghandana aikoi gi mihut khanana na ba aikoi gi mire mikhal da kangun chumba afaba miro mikhal ma porkna na bagi damakta achuk kan honar ko matam sida kumbi kendra dadi yumthong kuding da paisa piraga makoina karbar tawraga vote pu are yoni pot da makut paraga aingom da sagole na thangal hali base sirum narum tawri mai malak pak se irai pak mangan ge haiba kangmu ne base miam punamon kawloi da handak pangthokadoriba CBSE koshem amadi voshem gi exam da mahairoi sing mark exam thagadorba mahiroi singda Imphal Municipal Corporation ki corporator oiramba Y Ratikantana pungning thogakre corporator oiramba Y Ratikantana ward asida chahi gi CBSE koshem amadi voshem na exam singda
exam thananabagi sem sariba singbu pungning thogatpa amadi thawna hapa oina paring naina chatharakpagi ahumlak suboina ya school assembly constituency gi manung chanba IMC ward number 19 na konba sigi manung dalaiba mahiroi singda exam thabada siznagadaba polam khara khudol piduna pungning thogatkre pungning thogatpa duga mari leinana Imphal municipal Corporation Ward number 19 ki corporator oiramba Yumlembam Ratikantana class 10 amasung 12 ashi mahiroi amagi punsigi fireplen manabagi yamna maruiba tangkak amani makoina honorable sibo ekoina pungning thogatpiba exam asi akiba leitana mayokna bangamna ba thawna hapiba si yamna mak tangai fade khongfam asida mai faklaga tungi lambi chatna bagi khongfam lepa ngamgadoribani haiki Philanthropic Dhanamanjurians of DM College of Science 1976 Freedom 1976 na Shinduna Taruk Suba Foundation Day gi Thauram Purana Rajbari de Leiba Dr. Rajkumar Rajbihari gi yumda pangthokre Thoramaduga Manung Chana Freedom 1976 ki Laikhiraba Miyui Singi Mafamda Laishu Katuna Ikai Khumnaba Utkibaga Loinana entertainment program su pangthoki amasung Sagle Namashu Chaminaki Thoramaduga Mari Lainana Freedom 1976 ki President su Oriba Dr. R.K. Lenina ngasidagi chahi yankhai gi mamangda classroom amada phaminaduna lairik taminarakhiba marupsing punsigi thaudang kaya pangthokluraba tungda amuk hanna unaduna awa nungai paudamnana bagidamak pangthokpa program ni asigumba thoramasi lairamdrabadi nungsiraba marumapang kaya amuk hanna unaramdaba yai Freedom 1976 ki pandamdi punna pangal kangkhat minabani positive thinking na mangda thamlaga thabak tawbasi Freedom gi marueba pandamni haina phungdokhi Ramlal Paul 1982 metric alumni na Kaisham Laika Community Hall da pangthokre Thoramaduda matam kuina takpi tambibagi thabak tawduna laklaba ahal oiraba oza singda khudol pot piduna khurumki amadi laikhiraba oza singi mafamdasu laikatuna ikai khumna bodki pangthokiba Thoramadugi matangda Ramlal Paul 1982 metric alumni gi president Guneshwar Sharmana alumni SC chahi khudingi punanaba khak sem kibanate Ramlal Paul school asi administration ga su punna meritorious students singa mateng pangba amadi school asigi chawkhananaba thabak kaya su tawri haiki oja singa sina sembirakpana ngasi mi mamam oiba ngamlibani makoibu ikai khumnaba amasung oja mahiroi ani gi marakta lairiba mari asi tanadananaba thauramasi pangthokpani tongan ba sinfom singda thabak painoriba alumni gi member sing punna tathok tasin tawduna hingminaba amadi school asigi yaifananaba mideng thamle haiki Chahi tara manga hena semlak traba Burma Sugnu Road ke wabagai lamkhai dagi Sugnu Phawbugi lambi Hianglam Assembly Constituency gi MLA Dr. Radhesham Yumnam na ngasidagi wabagai lamkhai dagi semba hawan kre lambi semba hawbuga mari leinana MLA Dr. Yumnam Radhesham na sahi tara manga gi mathakta lambi asi fatabana maram oiduna Kaksing district ki manung chana lairiba khungang kaya gi miyoi lising kaya na sathok chasin tawbada awaba kaya mayok naduna lakli adubu hauzik lakliba anobo lengaga sina sel thungi phibam phatrabasu miyam gi khanduna lambi asi semna ba ayaba piraktuna ngasidagi wabagai lamkhai dagi semba hobani lambi asi athuba matamda semba loinuna ba wabagai lamkhai romdagi group amana semba Sugnu romdagi group amana semba horaktuna athubada semjinana ba khonabani lambi asi sembada miyamna su thabak suriba miyoi singda mateng pangbiu haiki kino leriba praja mayamna su contractor sahib na subasida mayam se sojok pibiu hangningba hainingba suggestion piningba paminaga takpiu tambiu hainabiu makoisu afaba mongda tawbiu na ina dumaina mayamda appeal tawjage loina contractor sahib na su aikhogi leriba sakana pirakpa phadena pirakpa composition mayamdu kaidana tawbiu aduga quality laina subiu ina appeal tawjage Haukiba chahi English ingani taraga mapan gi February mapan da uref uyung tawduna saba horakiba hianglam buwabaga ima kaithel gi building chaliba tha sigi aroiba sharukta sangaduna miyam da sinana ba honagani haina hianglam assembly constituency gi MLA Dr. Yumnam Radheshamna phongdorakli wafamasi hianglam buwabaga lamkhai kaithel gi hauzik wariba fibam jengsinbagi khongchatta MLA na haikibani mahagna makha taraduna ima kaithel asi ahan bada ground floor khak sanana balupa crore mari gi project ni adubu ima kaithel asida famgadaba miyoi sing yaman kibana mari leinaba singda haibadagi lupa crore ani amaga hapchinduna first floor fawba semkibani ima kaithel asi stall chahum kun romtamak warambani adubu Porfam Pongadaba Ima Sing Namashim Gyam Kibana Khara Pikshinduna Punamak Chanana Bahonari Ima Kaitela Sida Sandaba Singh Hanadagi temporary set Oina Ladiba Mafam Asi Nauna Amuk Semjinduna Ima Singi Awaba Kokhananaba Honari Haiki Ofam Pambi Sahum Kumitoki Mawong the Sazabani
पिक्पा पोनी दरकार लेबदी चमरी की दिफु यांखै दरकार लेबनी अदुना खाजी खाजी खुशल हल पुशल लग नपुदा खै खर फमन दौरी संदब कांबुदो मदुगी अवाबसु ओइदौरी मसी खंजरगा अखोइना टेम्पररी शेड अमा हाना लेबा आइगी लोकल एरिया दिबन फंदे साजब टेम्पररी शेसे मसी थुगाइदना लौथोक्तना सेमजल लगा हुकुम फंदे खर फमदे मजी कोमना फम चंगने है वाखलोना सेमजन जगे खंजरी हौजे मोक सानबगी पाव अखोगी सेनेस पोस्ट जर्नलिस्ट बयानिंग थोजमदगी लौबिरसे खुनाई असिदा लेरिबा मिपुंग खुदिंगमक हक्चांग फना थमनबगी पांदमदा स्पोर्ट्स अथॉरिटी ऑफ इंडिया न सिंधुना लेप्तना चथरकपा संडे ऑन साइकन की थौरम ngasi sai STC इम्फान खुमलंपा अमदी डेम कॉलेज ऑफ साइंस का खुसमनदुना पांगथोखरे डेम कॉलेज ऑफ साइंस की महिरोई सामरुना सरुक यादुना पांगथोखिबा संडे ऑन साइकन रिले असि डेम कॉलेज ऑफ साइंस की प्रिंसिपल प्रोफेसर खेत्रीमयम बीरबलना लमथाखि डेम कॉलेज ऑफ साइंस की ऑफिस ममांगदगी लमथारगा जेन डांस एकेडमी कंगलापाट निताईपाट सुथेक संजेन थोंग लालगा सेकोन मिनुथोंग अमदी डेम कॉलेज दा पंथुंगफम ओइखि पांगथोखिबा थौरम असिगा मरी लेनना प्रिंसिपल KSH बीरबलना साइकल थौबना मियोइबा एखोगी हक्चांग फिट ओइना थंबगा लोइनना वाखल लौसिंग चौखटपा पुरई लैना लैरबा हक्चांग फतबा मियोइ अमना समाजगी अफबा वाखन खनबा ngamde मरम मसिना अखोइना नोंगमदा मतम खरा खरा काइथोक्तुना साजेन तौदुना हक्चांग फना थमनबा होनसी हाइखि मियोइ ओइना पुरगदी मूवमेंट हाइबसी थादोकपा यादे हेक पोकपदगी अखोइसी लेंगगा दुम लाए मूवमेंट ने लेपबा अखोइसे रुम सिरबनी अदुना अखोइना तुम्बा मतमदसु फंबा मतमदसु देयर इज मूवमेंट इन आवर बॉडी मसीबुना अखोइना सर्वाइवल मूवमेंट कोई सकरी रिसिना थमिबा पांदमदी बिगरस मूवमेंट सिदा सही गी मखा पोना नोमगी पुंखाम तोरसु पुंगम तोरबसु लेंगदबा यादे ओबेसिटी फाइट तोदबा यादे हक्चांग फिलोइना थमदबा यादे खोंगजी कलंदबा यादे हाइबगी पांदमदुदा ngasi sai SCC amadi DM College Science na sinjaba asigumba sakari rally amani lakpiro mayangu amukana thagasari थौरम मसीदा सरुक याखिबा साई STC इम्फाल की हाना डिप्यूटी डायरेक्टर वरम्बा दोना सारिया अवार्डी लेसांगथेम इबोमचाना हक्चांग फबना लन्नी मियोइबा एखोइना तुमिन लेबिगी महुता साजेल तौदुना हक्चांग फना थमनबा होनगदबनी हाइखि तसेंगना हारबन सिगी पांदमजी हक्सांग फबना लन्नी हाइबदुनी हेल इज वेल अदना अदमाय तौदना अखोइ मियोइ बसिंगसे अखोइ तुमिन्ना सुम लैथोकन नतबा अखोइ इसा सिंगजी खतंग अखोइ मूवमेंट खरा पीरगा अखोइ इसा गी फंक्शन तहलगदी अखोइ हक्सांग फै हक्सांग फरगदी सोसाइटी से अखोइ अफबो वखल लोइन खली मियोइ खुदिमुना अफबो वखल खलदी सोसाइटी चौखट पताबनी सोसाइटी दु चौखलगदी अखोइ गी लंदम मसी चौखट पदा याम कुइनि चंगदे नै दमाने लवेदुना अदुगी पांदमदा संडे ऑन साइकिल से सिनमने Thank you. Tarasuba MNCAW Praladamadi W Ramananda Elite Trophy gi ngasi sana ki bam match singda RCA Lilong YWC Langtabalamadi Eastern Sporting Union Wangkai mai pakre Manipur Cricket Association MNCA gi meng makhada tha sigitang mapandegi tim taranithoi na saruk yaduna Model Higher Secondary School amadi Oriental College Ground Moijing Public Ground Thawalamadi Larenjam Public Ground Chathariba Tarasuba MNCAW Praladamadi W Ramananda Elite Trophy gi ngasi Model Higher Secondary School amadi Oriental College Ground sana ki bam match ta RCA Lilong na KCC Kongbabu wicket mangada maibi pikre match asida KCC Kongmana tos ngamduna ahanba batting tawkibada over kuntra tarukta wicket loina turaga run cham gani phumapan lauki masiki pakhumda anisba batting tawkiba RCA Lilong na over kuntra homdoiga ball marida wicket manga khak turaga apibah target adu yautuna match asi mai pakhibane match asida RCA Lilongi sanaroi Said Hussein na ball marfutara mangada out waidana run marfutara ni thoi lauduna man of the match ta khi Moijing Public Ground Thawal da sanaki bam match ta YWC Langthabal na raise khwai nagamapan lamapam lekai bu wicket marida maibi pikre match asida raise khwai nagamapan lamapam lekai na tos ngamduna ahan batting tawkebada over kuntra tarik ball marida wicket loina turaga run chamkani phumapal lauki masiki pakhumda anisba batting tawkiba YWC Langthabal na over kuntra tarik ball ahumda wicket tarukhak turaga apiba target adu yautuna match asi
asi mai pakhibane match asida YWC langthabalgi sanaroi haisna manikantana wicket amadi run humputra taret loduna man of the match takhi Larenjam public ground sanaki bam match tana Eastern Sporting Union wangkhaina kraw khamnam bazar bu wicket tarukta might be pikhi match asida kraw khamnam bazar na tos ngamduna ahan batting tokibada apiba over nipuda wicket taruk turaga run chani supna taruk lawki masigi pakhumda anisub batting tokiba Eastern Sporting Union wangkhaina over kunthani panda wicket mari khak turaga apiba target adu yautuna match asi mai pakhibane match asida Eastern Sporting Union wangkhai gi sanaroi M Bimanandana ball marfutra mathoida out waidana run humputra taruk loduna man of the match takhi Impal West District Football Association sinduna pangthokiba tongan ba league singi champion oikraba team singi prize distribution ceremony gi thoram ngasi Pamyal ground pasoi patu da pangthokre Thoram Masida All Manipur Football Association gi General Secretary L Joti Moiroi Impal West District Football Association gi Vice President Ais Mega Sandra Madi Pamyal Pasoi gi President W Hemanta Kumar Maitaina Thormapu Singh Waike Saliba Sahi Sogli Singh ani sumna kunmanga Madi Kuntaruki kunmanga Super Division Football League ki match amata maithidana champion oikiba Juvenile Club Tera Kuntra Suba L Sangita Devi Memorial First Division Football League ki champion oikiba Salam Juvenile Club SJC Salam Sangaithen Road Sogli Singh ani sumna kunmanga Madi Kuntaruki Kuntra Suba Second Division Football League ki champion oikiba Kangchup Road Young Physics Sports Association Kripsa Uripog Road Nauremthong Tari Suba SS Mani Sharma Memorial Third Division Football League ki champion oikiba USC Phayengda Association asigi maikaidagi Selamati Trophy Sing piduna pungning thagotki pangthokiba thorom asiga mari lenana Kuntra Suba Second Division Football League ki champion oikiba Kangchup Road Young Physics Sports Association Kripsa Uripog Road Nauremthong amadi Tari Suba SS Mani Sharma Memorial Third Division Football League ki champion oikiba USC Phayengi friendly match ama ngasi Pamyal ground pasoi patu da sanakre match asida Kripsa Nauremthongna USC Phayengbu gol manga amada maitu pikhi Tari Suba SS Mani Sharma Memorial Third Division Football League ki best player takiba USC Phayengi sanaroida selgi mana piduna punging thagotki pangthokiba thauramasiga mari lenana All Manipur Football Association gi General Secretary Al Joti Moiroina District Association asigi makhada pangthokiba tongan league sing mai pangna pangthokiba da association asigi maikai degi nungai ba phongdok laduna makha taba competition sing dasu matam chana pangthoktuna association asigi masak naraba sanarising puthongnaba kanna honaminasi haike Governmental Manipur Governmental Naga Impaliska Mahoman Kandara Lady Edu Kawangi Haina Tournament of Impaliski Tumam Lagra I don't know the Pumari Powers Tamchan Sana Tournament of Vidula about the road there Roko Turismo Piracy Haisanaga National Master Athletic Association gi meng makhada Rajasthan Master Athletic Association sinduna mamang tha gi tang kunthra dagi tha sigi tang taret phauba Rajasthan gi Ajmer Patel Synthetic Stadium da state kunma thoi gi nupa amadi nupi athlete lising amga chanipan romna saru yaduna pangthokiba Tari Suba National Master Athletic Championship da overall team second runner-up larulaba Manipur gi nupa amadi nupi athletes sing opagi thoram Manipur Master Athletic Association sinduna ngasi Kumalampak Sports Complex ki youth hostel da pangthokre Thoram Masida Youth Affairs and Sports ki Director Dr. Mayengbam Beto Singh Manipur Master Athletic Association ki President L. Yai Masawamadi Rashtrahit Sarvapari Sangathan National Pass ki National Vice President MM Indrajit na Thormapu Singh Oiki Pangthokiba Championship asida Manipur na gold humpu silver yankai bronze kunthani thoi punna medal samagani puni thoi loduna overall second runner-up takibane Haryana na gold marfutra humdoi silver yankai bronze humpu manga punna medal sani subnani pan loduna ahanba Telangana na gold humpu taru silver humpu mathoi bronze humpu humdoi
पुन मेडल सामग मरफुतरा लौदुना अनिसुबा ताखी राजस्थान ना गोल्ड कुंठा मरी सिल्वर कुंठा हमदोई ब्रोंज कुंठा तरो पुन मेडल सामग अहुम लौदुना मरीसुबा पंजाब ना गोल्ड कुनमापल सिल्वर कुंठा ब्रोंज कुन पुन मेडल हुमपुतरा मापल लौदुना मंगा सुबा पोजीशन ताखरे चैंपियनशिप असिदा मेडल लौरलबा मणिपुर की नुपा मदि नुपी वेटरन एथलीट सिंगदा सिलिलांगलिबा सिंगी माइकैदगी असंब खुदोल पोर्ट सिंग पीदुना पुंगनिंग थगवतखी मंगा सुबा एल मेमचा देवी मेमोरियल सुपर डिवीजन फुटबॉल लीग टूर्नामेंट की ngasi sana ki bam match ta SLYO tekchamna JJFA thawal bu maitiba pikre district football association thawal gi meng makha da tha sigi tang taramari degi team tarukna saruk yaduna district mini stadium thawal ningombam da chathari ma मंगा सुबा एल मेमचा देवी मेमोरियल सुपर डिवीजन फुटबॉल लीग टूर्नामेंट की ngasi sana ki bam match ta SLYO tekchamna JJFA thawalbu gol ani sinoda maitiba pikibane SLYO tekcham gi mai pakhi gol ani adu Manoj na match ki humpu suba madi Dinesh na match ki humpu manga suba minita sankhe Tarom doi suba T20 Manipur veteran cricket tournament ki ngasi sana ki bam match singda SUSBC sagolba namadi KCC Kongba Mai Pakre Manipur Veteran Cricket Association gi meng makhada tha sigitang ahum degi team kolum doina group mari thongna khaidukuna Langthapal Public Ground chathariba tarhom doi suba T20 Manipur Veteran Cricket Tournament ki ngasi sanakiba ahan ba match ta SUSBC sagolbalna SNC Sangai Probu wicket tareta matiba pikibane match asida SUSBC sagolbal gi sanaroi Beda Mohonna over Marida wicket ahum lauduna man of the match taakhi ani suba match ke sanakibada KCC Kongbana Riz Nagmapanbu wicket tarukta maitibe pikhe match asida KCC Kongbagi sanaroi Robertson na wicket ani amadi run kunmapal lauduna man of the match taakhi Makataba Sanabagi Pau Pizari, State Council of Education, Research and Training in Falgi Meeting Makada, Manipur State Kabati Association, Sinduna Nomugoeba Kabati India and Manipur Haiba Sida Seminar Amangasi, Manipur Press Club Tapang Thokre, Toromodu State Council of Education, Research and Training Director Ahibam Bromen, Manipur State Kabati Association President AZ10 Amadi Masak Nairaba Muyukiana Sarugyaduna Athoiba Mitunglen Singh Oiki. Manipur State Kabati Association Secretary Motilan Thaunaujamna Kabati Haibasi Masana si matam amaki National Games singda lamdamasi ke achoba mingchat kaya lauba ngamlami masida hana lairamba siga hauzik lairiba film asiga khenaba asina Kabati sanakhonaba gi sitharakpa thengnari India da hauzik Kabati asi pro Kabati professional league ke game oina chatkhiba sida Sanaroi Amana season amada lupa crore ahum fanglaba matam asida Manipur dana karigi sothana lairibano haiba asida Manipur gi oina national gi thakta senior nupi Sanaroi Singh thanana bahonabada team ani ahum dagil hena lairamdaba asina ori adubo hauzik Manipur gi oina team nipan sukre mathangi season da team taraga taruk surgani haiki Mamang Thagi Tang Taraga Taruktagi team Taraganitoina Sarugyaduna Chatharakpa 7-a-side state level men's open football tournament Paubutek trophy ngasi Paubutek Maning Laikai Leba Paubutek Polo ground the Loshin Kray Loshin Bagi Thoramda Hanagi Minister Oinam Lukhoi Power Department ki Superintending Engineer Dr. Riasuddin Khan Imphal West ki District Supply Officer Laima Pokum Ibotombi Amade Atai Masak Naiba Miyu Kiana Sarugyaki ngasi sanakiba final match ta Boni FC na Pimka Paubutek pu goal ani sinoda thoiduna tournament asigi mapu oikre makong mathang taraba singda thawra mapu singna manamathum yenthoki District Football Association DFA Thawal na sinduna Thawal ningombam da laiba District Mini Stadium da team taruk na sarugyaduna chathariba 5 Manga Suba El Memcha Devi Memorial Super Division Football League Tournament 2025-2026 ngasi sanakiba match singda SLYO Tekchamna JJFA Thawbalbu goal ani shinoda thoikre atopa match amada Yaripok FC na Sogdek Wangjingbu goal ani shinoda maithiba pikre Tenta Haibung Tranquility Club Tenta na sinduna team taraga taruk na group mari thok na khaidok na tha asigi nipandagi TQC ground da sanakiba haukiba 3rd TQC Trophy 2026 led Irungbam Birlan Memorial State Level Open Tennis Ball Cricket Tournament ngasi shanakiba match singda Thokchom Jewelry Khangabok amasung MKS Singmairong mai pakna kre atopa match amada MKS Singmairong na Alpha 2 Khangabok pu wicket manga da thoibangam kre
Bisnu Naha Youth Federation Yaripok BYFY na sinduna team taraga taretna group mari khaidukuna thasigi taruktagi BYFY gi playground chatharakiba second Yaripok Trophy 9A site Manipur Open Football Tournament 2026 king asisanakiba match da Mayangfal Khuman Laibak amasung NGL Lorembum goal chanabangam draw satkre match asida Mayangfal Khuman Laibak ki jersey number 3 Yaikhomba match ki minute kungo humdoi chatpada aduga NGL Lorembum bigi jersey number 11 Milanna minute nimfuga tare chatpada yellow card amamam piki loislakudanga sigi maroiba paw amuk hanna pizari Numinini Chatharakpa Naga Singi Marumarang Hunbagi Kumhai Luingani Nagaland gi Chief Minister Dr. Nephew Riona Sarugyaduna Loishin Kray Jingdam gi Khenaba Thinabagi Mahutta Mamang Laminaraki ba Kamanoiba Liklam Thiminaba Fai Hana MP Dr. Angomcha Bimol Akoi Jamna High Kray Chief Minister Yumnam Kemchana Siding School gi Fibam Yengsin Kray Amadi hang dagi hogodoriba class 11 gi exam da punna mahiroi lising kuntra nithoi ga chanipa nimfuga taret amadi February gi taraga taret dagi hogodoriba class 12 gi exam da punna mahiroi lising kuntra mathoi ga chamnga kuntra na exam thagadori ngasi gi wenadi Manipuri pau matang salojare mireng tabiri ba punna ko amuka hanna khun